ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯉꯥꯟ ꯇꯣꯡꯕ꯭ꯔꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏꯃꯤꯔꯦꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄ ꯀꯜꯄꯅꯥ ꯆꯅꯨ꯫ ꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯃꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯏꯖꯕꯅꯤ꯫ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯏꯕꯤ ꯏꯁꯥꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯔꯛꯄ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯍꯔꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯅꯤꯡꯊꯦꯝ ꯀꯧꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ꯫ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯂꯩꯖꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯍꯨꯝꯅꯤ, ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯀꯌꯥ ꯁꯨꯗꯨꯅ ꯍꯤꯡꯉꯤ꯫ ꯃꯆꯥ ꯌꯥꯏꯃ ꯑꯗꯨꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯦ, ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯝꯅ ꯑꯉꯥꯡ ꯈꯔ ꯇ꯭ꯌꯨꯁꯟ ꯇꯧꯖꯔꯒ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯔꯝꯕ ꯏꯃꯨꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯆꯥ ꯑꯐꯕ ꯑꯃꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯍꯜꯂꯤ, ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯤ꯫ ꯃꯆꯥ ꯐꯠꯇꯕ ꯄꯣꯛꯄꯅ ꯃꯤꯃꯥꯡ ꯐꯝꯃꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯦꯂꯦꯛꯁ ꯒꯨꯂꯤ ꯆꯥꯕ ꯉꯥꯎꯁꯤꯟꯅꯕ ꯇꯧꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯕ ꯌꯥꯕ ꯊꯤꯡꯕ ꯌꯥꯕ ꯊꯤꯡꯂꯦ꯫ ꯑꯗꯨꯕꯨ ꯅꯤꯁꯥ ꯍꯥꯏꯕ ꯅꯤꯁꯥ ꯑꯁꯤꯗꯤ ꯇꯣꯛꯄ ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯤꯡꯊꯦꯝꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯩꯀꯥꯏꯗꯒꯤ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏ ꯃꯐꯝꯗ ꯆꯠꯂꯨꯒꯅꯤ? ꯍꯥꯟꯅ ꯂꯩꯐꯝ ꯆꯥꯐꯝ ꯊꯤꯕ ꯍꯥꯏꯕ ꯑꯃ ꯆꯪꯏ꯫ ꯂꯩꯀꯥꯏꯅ ꯀꯟꯅ ꯆꯠꯈ꯭ꯔꯣ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯂꯩꯀꯥꯏꯅ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯁꯦꯟꯅꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯈꯨꯗꯛꯇ ꯌꯨꯝ ꯍꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯒ, "ꯏꯆꯥꯁꯥ, ꯏꯄꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯌꯥꯏꯃ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯕ ꯆꯠꯂꯒ ꯂꯩꯒꯗꯣꯏꯁꯦ? ꯅꯪꯕꯨ ꯈꯛꯇꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯒꯕ ꯏꯄꯥꯒꯤ ꯌꯥꯏꯃ꯫ ꯑꯗꯨꯕꯨ ꯅꯤꯁꯥ ꯍꯥꯏꯕꯁꯤꯗꯤ ꯅꯤꯁꯥꯅꯤ꯫ ꯇꯧꯒꯅꯨ ꯆꯥꯒꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯦꯞꯀꯗꯕ ꯂꯩꯇꯦ꯫ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯆꯨꯔꯕ ꯃꯤꯁꯛ ꯑꯃꯅ ꯀꯩꯗꯧꯅꯨꯡꯗ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯉꯣꯏ, ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯎꯕꯤꯔꯣꯏ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯔꯣꯖꯤꯠꯀ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯚꯥꯏ ꯔꯣꯖꯤꯠ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯩꯈꯣꯏ ꯅꯣꯏꯗ ꯂꯩꯔꯒ ꯌꯨꯝ ꯏꯪꯈꯣꯜ ꯌꯥꯎꯕ ꯑꯃ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯔꯣꯖꯤꯠꯀꯤ ꯃꯌꯨꯝꯗ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯂꯦꯛꯁ ꯅꯤꯁꯥ ꯆꯥꯕ ꯂꯦꯞꯄꯣ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃ ꯐꯥꯎꯗꯤ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯕ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯅꯤ ꯁꯨꯔꯛꯄꯗ ꯍꯦꯛꯇ ꯁꯪꯒ ꯐꯠꯇꯕꯁꯤꯡꯗꯨꯒ ꯄꯨꯜꯂꯒ ꯆꯠꯄ ꯂꯥꯡꯕ, ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯃꯇꯧꯁꯤꯗ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯦꯝꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯥꯏ ꯊꯥꯡꯒꯠꯂꯒ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯌꯨꯝꯗꯩ ꯃꯄꯥꯟ ꯐꯥꯎ ꯊꯣꯛꯄ ꯉꯝꯖꯔꯝꯗꯦ꯫ ꯃꯔꯛꯁꯤꯗ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯣꯖꯤꯠꯀ ꯇꯧꯔꯒ ꯌꯨꯝ ꯏꯪꯈꯣꯜ ꯌꯨꯝꯐꯝꯁꯨ ꯌꯥꯎꯕ ꯑꯃ ꯊꯤꯃꯤꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯅ, "ꯚꯥꯏ ꯔꯣꯖꯤꯠ, ꯌꯨꯝꯐꯝꯁꯦ ꯐꯪꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯂꯩꯇꯕꯁꯤꯒ ꯃꯃꯜꯅ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯚꯥꯏ, ꯑꯩꯗꯤ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯈꯖꯤꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯕꯗꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯗꯕꯅꯤ." ꯔꯣꯖꯤꯠꯅ, "ꯚꯥꯏ, ꯆꯨꯝꯃꯤ꯫ ꯑꯦꯂꯦꯛꯁꯦ ꯐꯅ ꯐꯔꯝꯕ ꯏꯅꯥꯎꯅꯤ꯫ ꯃꯥꯁꯨ ꯋꯥꯈꯜꯁꯦ ꯑꯔꯥꯟꯕ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯂꯩꯇꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯀꯦ ꯈꯟꯗꯕꯤꯗ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗ꯭ꯔꯤꯕ ꯑꯣꯏꯕꯒ ꯐꯠꯇꯕ ꯁꯪꯒ ꯈꯔꯒ ꯄꯨꯜꯂꯒ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯇꯥꯔꯦꯅꯦ ꯚꯥꯏ꯫ ꯑꯗꯨꯕꯨ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ." "ꯚꯥꯏ ꯔꯣꯖꯤꯠ, ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯚꯥꯏ, ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯍꯦꯛ ꯏꯈꯥ ꯊꯥꯕ ꯏꯅꯥꯎꯅꯤꯅꯦ ꯚꯥꯏ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯂꯩꯗꯨꯅ ꯑꯩ ꯈꯪꯗꯦ ꯎꯗꯦ ꯍꯥꯏꯔꯒ ꯆꯦꯟꯕ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯚꯥꯏ꯫ ꯑꯩ ꯕꯕꯥꯒꯤ ꯃꯇꯧꯁꯤꯗꯤ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗꯦ ꯚꯥꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯅꯪ ꯅꯠꯇꯅ ꯂꯩꯇꯦ꯫ ꯚꯥꯏ ꯔꯣꯖꯤꯠ, ꯅꯪ ꯑꯩ ꯆꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯂꯦꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯁꯤꯀꯣ ꯚꯥꯏ." ꯑꯁꯨꯝ ꯇꯧꯗꯅ ꯃꯆꯥ ꯂꯦꯝꯕꯒ ꯃꯔꯨꯞ ꯔꯣꯖꯤꯠꯀ ꯇꯧꯔꯒ ꯌꯨꯝꯐꯝ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯐꯝ ꯑꯃ ꯊꯤꯕꯗ ꯑꯃꯗꯤ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯂꯝꯒꯤ ꯃꯃꯜꯅ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯅꯔꯕ ꯃꯇꯝꯅꯤ꯫ ꯊꯤꯕ ꯌꯥꯕ ꯌꯨꯝꯐꯝ ꯈꯔ ꯊꯤꯔꯕ ꯃꯇꯨꯡ ꯌꯨꯝꯐꯝ ꯑꯃ ꯌꯥꯝ ꯍꯣꯡꯅ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯌꯨꯝꯐꯝ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ "ꯚꯥꯏ ꯔꯣꯖꯤꯠ,
ꯌꯨꯝꯐꯝ ꯑꯁꯤ ꯌꯥꯝꯅꯁꯨ ꯐꯔꯦ, ꯌꯨꯝꯁꯨ ꯌꯥꯎꯔꯦ, ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯦ. ꯑꯩꯗꯤ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯣ ꯚꯥꯏꯒꯤ ꯃꯣꯠꯇꯗꯤ ꯀꯩ ꯂꯩꯒꯦ ꯚꯥꯏ? ꯚꯥꯏ ꯂꯦꯝꯕ, ꯑꯩꯒꯤꯗꯤ ꯚꯥꯏꯅꯕꯨ ꯌꯥꯔꯅꯤ ꯍꯥꯏꯔꯗꯤ ꯐꯔꯦꯗ. ꯑꯗꯣ ꯚꯥꯏ, ꯌꯨꯝ ꯑꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯀꯩ ꯈꯔꯒꯗꯤ ꯇꯧꯗꯧ ꯃꯥꯟꯗ꯭ꯔꯣ? ꯌꯨꯝꯊꯣꯡ ꯄꯣꯛ ꯑꯣꯏꯅ ꯂꯩꯇ꯭ꯔꯣ? ꯑꯗꯨꯕꯨ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯣꯏꯗ, ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯕꯨ, ꯅꯠꯇ꯭ꯔꯅꯦ ꯚꯥꯏ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯤꯡꯊꯦꯝ ꯍꯣꯏ ꯏꯃꯨꯡ ꯌꯨꯝ ꯑꯗꯨꯗ ꯍꯣꯡꯖꯤꯜꯂꯦ. ꯌꯨꯝꯗꯨꯗ ꯍꯣꯡꯖꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗꯒꯤ ꯍꯧꯔꯦ ꯇꯥꯍꯩꯗꯕ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯍꯧꯔꯦ. ꯅꯣꯡꯃ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯌꯥꯝꯅ ꯇꯥꯕꯗ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯅꯥꯁꯣꯟꯅꯅ ꯀꯧꯕꯒꯨꯝ ꯇꯥꯔꯛꯈꯤ. ꯇꯟꯖꯥ ꯑꯗꯨꯗ ꯌꯦꯅꯈꯥꯔꯣꯝꯗꯒꯤꯁꯨ ꯍꯨꯏꯒꯨꯝꯕ ꯑꯃꯅ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯕ ꯍꯧꯔꯛꯈꯤ. ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ. ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯨꯝꯂꯤꯉꯩ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ. ꯅꯤꯡꯊꯦꯝ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯇꯣꯔꯆꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ. ꯈꯪꯍꯧꯗꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯐꯝꯗ ꯇꯨꯡ ꯑꯣꯜꯂꯒ ꯁꯨꯝ ꯋꯥꯔꯛꯂꯣꯝꯗ ꯆꯪꯈꯤꯕꯗꯣ ꯅꯤꯡꯊꯦꯝꯅ ꯎꯍꯧꯏ. ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯅꯤꯡꯊꯦꯝꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ. ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯅ ꯈꯟꯖꯈꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯗꯨ ꯄ꯭ꯔꯞ ꯂꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯑꯝꯃꯤ. ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯕ ꯃꯥꯒꯤ ꯅꯨꯄꯤ, ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯂꯩꯔꯝꯂꯒꯦ ꯍꯪꯉꯛꯄꯗ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯩꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦꯗ. ꯍꯧꯗꯣꯡ ꯑꯆꯧꯕ ꯑꯃꯅ ꯈꯣꯡꯕ ꯑꯣꯏꯔꯝꯂꯦ. ꯕꯥꯞ ꯐꯔꯒ ꯄꯦꯅꯥ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ. ꯇꯨꯝꯂꯣ ꯅꯈꯣꯏꯁꯨ. ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯤꯡ ꯑꯗꯨꯃ ꯂꯩꯅꯈ꯭ꯔꯦ. ꯌꯨꯝꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯦꯂꯦꯛꯁꯇꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯇꯥꯎꯔꯤꯉꯩ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ. ꯑꯁꯨꯝꯅ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯇꯤꯟꯅꯔꯝꯕ ꯐꯠꯇ꯭ꯔꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯟꯕ hauraklammi. Nongmasu Alexna gyan tadana ngauraga ahing thenglaba kanda mayumlomda halaklammi. Mana thonggan changlakpada Mongolda nupi amana mabu ngaiduna leibagi mawongda nupidu leptuna leirami. Mahakti mamana ngairiboi khanduna nokhi hairaklammi. Ima manungsibi nangdi nacha ngauba ise halakpa ngairi oirako ima. Adubu karisu pakhum piraktabaduda amuksu hairai. Kainuni ima nangbu nachana kauribasibu tadrabo. Mamai adu haifet nongkhatlaga yengakpadadi akiba sakpham amada nupi amagi matau adu urami. Leptuna mitmang aduda leramba aduda khangprek khangna ima haina lauramlaga wanthakre. Makhol adu tabada ningthem amadi chawbidu Mongolda prap chenturai aduga leiramliba phibam aduda sausu sauningi adubu machani hundok uba yade khanduna machanupa ahal adubu kokthorai. Tabroi pagya chawba lemba nanau pase sumangda taduna leirene amukta thoklo taradi. Wafam asi lembana tabada chenthoraktuna manau nupana taduna leiriba adugi manaka chensilaktuna manau nupa adubu kongkhatpiraga masa nomduna kawi. Nanau tabru nanau pabung se imungda amukta pusilase masase gyan tadre asi hairaga imungda pusilai. Ningthemnadi nisagi mayaina gyan tadabra khallubani adubu electi mayadagi kongol karaga choiron oi kairi oi nang kanano haina hairaklammi. Tanjaduda yumgi akoibada nupi amagi ahoba khonjelda kappa lawba tawduna chenba hauraklammi. Tawriba matau asida achamba natte khanduna ningthemna hairaklammi. Ichasa kiganu thongnaw chitna lonchilu yaimase khoiju lekham amukta okthok pise laitin ongnaba male matausi chawbina tawduna khoiju lekham okthok pirami. Jumgi akoibadasu tanja aduda kaptuna chelamba nupi amagi khonjeldusu chaplepkre. Alexu khara gyan lakpadongna tawrami. Ningthemna asumna khalami. Yumasida thokliba hongjilakpa numit adudagi ngasi phawda thokliba mayam asi karino haina amuktangdi thidokpa chumi. Yumasida kari thodok thoki haibasu khangdi. Yumbu aduna yum asi karigidamak thadoktuna chakribano. Wafamsing asi miyoi amakhak supnatangi miyoi amakhaktana khangbam thoi. Madudi atei kanasu nate jumthangnana leiriba hanubisina khangpham thoi. Numituda hanubi aduna aingonda hairakibado yum asida leiba matamda cheksinna leiyo. Khun asida nauna
ꯌꯨꯝꯗꯥꯔꯛꯄ ꯃꯤꯁꯤꯡ ꯑꯁꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯈꯨꯟ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯅ ꯆꯠꯂꯨ ꯁꯤ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯍꯅꯨꯕꯤꯗꯨꯅ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯑꯔꯣꯠꯄ ꯋꯥꯐꯝ ꯈꯔꯗꯤ ꯊꯝꯂꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯅꯔꯣꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯦꯂꯦꯛꯁ ꯒ꯭ꯌꯥꯟ ꯈꯔ ꯈꯔꯗꯤ ꯇꯥꯔꯛꯂꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯆꯥꯎꯕꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯑꯦꯂꯦꯛꯁꯇꯤ ꯐꯃꯨꯡꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯕꯤꯅ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯑꯦꯂꯦꯛꯁꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯦꯂꯦꯛꯁꯇꯤ ꯐꯃꯨꯡ ꯃꯃꯥꯡꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯕꯤ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯃꯍꯥꯛ ꯀꯞꯄ ꯅꯠꯇꯅ ꯑꯩꯅ ꯀꯔꯤ ꯏꯔꯥꯜ ꯂꯩꯖꯔꯨꯕꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯍꯜꯂꯤꯕꯅꯣ ꯏꯆꯥꯁꯨ ꯐꯠꯇꯦ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯁꯨ ꯃꯥꯅ ꯌꯥꯕ ꯀꯧꯕꯁꯨ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯄ ꯂꯦꯞꯈꯤꯗ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯃꯅꯤꯡꯂꯣꯝꯗ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯆꯥꯕꯨ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯆꯪꯂꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯃꯥꯏꯕ ꯑꯃꯇꯪ ꯂꯩꯕ꯭ꯔꯥ ꯊꯤꯔꯨꯆꯣ ꯅꯅꯥꯎꯁꯦ ꯂꯥꯏꯒ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ ꯃꯁꯤ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯆꯥ ꯑꯍꯜꯁꯨ ꯈꯨꯟꯗꯨꯗ ꯃꯥꯏꯕ ꯊꯤꯕ ꯊꯣꯛꯂꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯉꯛꯏ ꯑꯗꯨꯒ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯑꯦꯂꯦꯛꯁꯀꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯃꯗꯅꯦ ꯇꯩꯔꯦꯟ ꯄꯨꯡꯐꯥꯏ ꯍꯥꯞꯂꯒ ꯄꯨꯔꯛꯎ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯤꯅ ꯇꯩꯔꯦꯟꯒ ꯏꯁꯤꯡꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯄꯤꯔꯦ ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯑꯦꯂꯦꯛꯁꯇ ꯈꯤꯛꯄꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯂꯦꯛꯁ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯃꯌꯥꯝꯁꯤꯅ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯑꯦꯂꯦꯛꯁꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯒ ꯋꯥ ꯍꯪꯂꯨꯕꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩ ꯑꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯄꯅꯤ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯣꯟꯊꯣꯛꯂꯨꯕꯗ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯑꯩꯕꯨ ꯆꯥꯗꯨꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯏꯃꯥ ꯑꯩ ꯇꯨ ꯆꯨꯡꯉꯦ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯨꯟꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯅ ꯇꯥꯗꯨꯅ ꯑꯁꯨꯝ ꯂꯩ ꯑꯦꯂꯦꯛꯁꯀꯤ ꯃꯃꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯦ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯌꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯥꯏꯕ ꯊꯤꯕ ꯆꯠꯈꯤꯕ ꯃꯆꯥ ꯑꯍꯜ ꯑꯗꯨꯁꯨ ꯇꯍꯥ ꯍꯜꯂꯛꯏ ꯄꯥꯕꯨꯡ ꯑꯩ ꯁ꯭ꯋꯥꯏꯗ ꯍꯪꯕ ꯌꯥꯕ ꯍꯪꯉꯤ ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯇꯦ ꯍꯥꯏꯔꯛꯏ ꯊꯪꯅꯕꯒꯤ ꯈꯨꯟꯗꯗꯤ ꯑꯃ ꯂꯩ ꯍꯥꯏ ꯑꯩ ꯒꯥꯔꯤ ꯃꯆꯥꯁꯤ ꯄꯨꯔꯒ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯎꯅꯨꯄꯥꯗ ꯌꯦꯡꯂꯨꯕꯗꯗꯤ ꯑꯦꯂꯦꯛꯁꯇꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯨꯏ ꯅꯅꯥꯎ ꯒ꯭ꯌꯥꯟ ꯂꯥꯛꯑꯕ꯭ꯔꯥ ꯅꯪꯕꯣ ꯀꯩꯗꯧꯕꯩꯅꯣ ꯀꯔꯤ ꯊꯦꯡꯅꯔꯨꯕꯩꯅꯣꯕ ꯅꯪꯅ ꯋꯥꯟꯗꯔꯤꯗꯣ ꯃꯗꯨꯗ ꯆꯥꯎꯕꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯗ ꯑꯃꯨꯛ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯏꯃꯥ ꯏꯁꯥꯗꯁꯨ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯕꯅꯤ ꯀꯣꯟ ꯐꯦꯡꯂꯤꯉꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯃꯈꯣꯡ ꯑꯁꯤꯗ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯩ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯃꯣꯏ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯅꯆꯥ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦꯕ ꯏꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯌꯨꯝꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯏꯃꯥꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯤꯔꯝꯃꯤ ꯉꯁꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕꯒꯤ ꯍꯧꯔꯛꯐꯝ ꯈꯪꯕꯤꯕ꯭ꯔꯥ ꯏꯃꯥ ꯍꯅꯨꯕꯤ ꯑꯗꯨ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯔꯛꯑꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯣꯏꯁꯦ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯩꯒꯤꯗꯤ ꯏꯆꯥꯁꯨ ꯂꯩꯖꯗꯦꯗꯣ ꯅꯣꯏꯅ ꯃꯐꯝꯁꯤꯗ ꯍꯣꯡꯖꯤꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯈ꯭ꯔꯕꯅꯤꯗꯣ ꯌꯦꯡꯉꯣꯏ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯁꯨ ꯅꯠꯇꯦꯍꯦ ꯅꯣꯏꯅ ꯃꯤꯅꯧ ꯑꯣꯏꯕꯁꯤꯗ ꯌꯨꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯤ ꯑꯗꯨ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯛꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯦꯟꯕꯗꯨꯗꯤ ꯅꯤꯡꯊꯦꯝꯅ ꯎꯖꯍꯧꯏ ꯍꯅꯨꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯣꯠꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯂꯝꯗ꯭ꯔꯦ ꯇꯥꯛꯊꯣꯛꯂꯝꯗ꯭ꯔꯦ
ꯀꯅꯥꯁꯨ ꯈꯪꯍꯜꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ, ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯒꯅꯤ ꯈꯟꯕꯒꯤꯔ? ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧꯁꯤꯗ ꯅꯤꯡꯊꯦꯝꯗꯤ ꯆꯤꯡꯅꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯒ ꯆꯨꯁꯤꯟꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯏꯃꯨꯡꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯇꯝꯅꯕ ꯍꯧꯔꯛꯂꯦ꯫ ꯆꯥꯎꯕꯤ ꯏꯃꯨꯡꯗ ꯋꯥꯏ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯝꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯦꯂꯦꯛꯁꯀ ꯆꯥꯎꯕꯤꯒ ꯃꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯃꯉꯥꯏꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯂꯥꯏꯅꯤꯡꯊꯧꯀꯥꯗꯨ ꯋꯥꯏ ꯇꯥꯁꯤꯜꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯈꯤ꯫ ꯆꯥꯎꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯏꯃꯥ!" ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯦꯂꯦꯛꯁ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯔꯦ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯑꯃꯨꯛ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" "ꯏꯃꯥꯒꯤ ꯌꯥꯏꯃ, ꯏꯃꯥꯒꯤ ꯈꯨꯠꯇ ꯃꯈꯨꯠ ꯑꯃꯅ ꯂꯥꯝꯃꯛꯏꯅꯦ꯫ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯏꯃꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯦꯟꯊꯣꯔꯛꯏꯕꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯌꯦꯡꯉꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯡꯒꯤ ꯃꯔꯨꯝꯗꯒꯤ ꯆꯍꯤ 6 ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯁꯛꯐꯝꯗ ꯂꯨꯝꯗꯨꯅ ꯃꯈꯣꯏꯗ ꯌꯦꯡꯕ ꯃꯥꯟꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯦ꯫ ꯑꯦꯂꯦꯛꯁꯇꯤ ꯁꯥꯎꯅꯤꯡꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯗꯤ ꯈꯪꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯉꯥꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯑꯁꯨꯝ ꯆꯪꯈꯤ꯫ ꯑꯦꯂꯦꯛꯁꯇꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯃꯥꯁꯨ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯃꯥꯅ ꯇꯩꯕ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯅꯨꯔꯥ ꯆꯐꯨ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯃꯉꯥꯏꯔꯦ ꯂꯩꯔꯝꯂꯤꯕ ꯍꯥꯏꯕꯕꯨ꯫ ꯑꯦꯂꯦꯛꯁ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯑꯒ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯂꯤ꯫ "ꯏꯃꯥ, ꯑꯉꯥꯡ ꯑꯃ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯈ꯭ꯔꯦ, ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ." "ꯏꯃꯥꯒꯤ ꯌꯥꯏꯃ, ꯀꯅꯥꯃꯛꯇꯤ ꯃꯥꯜꯂꯤ ꯑꯉꯥꯡ ꯑꯗꯣ? ꯁ꯭ꯋꯥꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯗ꯭ꯔꯅꯦ?" "ꯃꯥꯟꯗꯦ꯫ ꯆꯨꯝꯅꯒꯤ ꯑꯉꯥꯡ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯅꯣ ꯏꯃꯥ?" ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ "ꯌꯥꯏꯃ, ꯅꯪ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯛꯑꯅꯨꯀꯣ꯫ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯏꯪꯈꯣꯜ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯅꯥꯅ ꯂꯥꯛꯍꯜꯂꯤꯕꯅꯣ ꯅꯪ ꯈꯪꯂꯤꯕ꯭ꯔꯥ ꯌꯥꯏꯃ?" ꯑꯦꯂꯦꯛꯁ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ "ꯑꯩ ꯈꯪꯏ ꯏꯃꯥ, ꯑꯩꯅ ꯐꯠꯇꯕ ꯑꯣꯏꯔꯨꯕꯅꯅꯤ." ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯃꯆꯤꯟꯗꯒꯤ ꯀꯥꯡꯊꯣꯔꯛꯇ꯭ꯔꯦ꯫ ꯋꯥꯍꯩꯁꯤ ꯈꯛꯇꯪ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯪꯁꯦ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯕ ꯏꯆꯥꯅꯤꯀꯣ ꯌꯥꯏꯃ꯫ ꯅꯪꯕꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗꯨꯗꯒꯤ ꯀꯥꯔꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯅꯁꯥꯅ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯅꯪ ꯅꯤꯁꯥ ꯆꯥꯕ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯑꯃꯗ ꯅꯍꯥꯛ ꯊꯝꯈꯤꯕꯗ ꯅꯁꯥꯅ ꯌꯥꯔꯗ꯭ꯔꯥ? ꯅꯪꯕꯨ ꯍꯥꯏꯌꯨꯅꯦ." ꯑꯦꯂꯦꯛꯁꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯤꯡꯂꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯐꯠꯇ꯭ꯔꯕ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄ ꯃꯊꯟꯇ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯈꯪꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯁꯦꯝꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯤ ꯂꯦꯞꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯤꯡꯊꯦꯝꯒ ꯃꯆꯥ ꯑꯍꯟꯒꯅ ꯑꯦꯂꯦꯛꯁꯄꯨ ꯅꯤꯁꯥ ꯆꯥꯕꯁꯤꯡꯒꯤ ꯊꯝꯐꯝ ꯑꯃꯗ ꯊꯝꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯁꯨ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯍꯥꯎꯕ ꯑꯃꯁꯨ ꯆꯥꯅꯕ ꯁꯤꯜ ꯂꯥꯡꯂꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯆꯥꯁꯤꯗꯕꯨ ꯐꯔꯕꯗꯤ ꯈꯟꯗꯨꯅ ꯂꯦꯞꯈ꯭ꯔꯕ ꯋꯥꯔꯦꯞꯅꯤ꯫ ꯅꯤꯡꯊꯦꯝ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯌꯥꯏꯃ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ꯫ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯃꯥꯏ ꯆꯨꯝꯕ ꯍꯧꯗꯣꯔꯕꯅꯤ꯫ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯑꯩ ꯂꯝꯕꯤꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯕ ꯌꯥꯗꯦ ꯈꯟꯒꯗꯕꯅꯤꯀꯣ꯫ ꯌꯨꯝꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄ ꯏꯄꯥꯅ ꯌꯥꯔꯣꯏꯀꯣ." ꯑꯂꯦꯛꯁꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯕꯕꯥ, ꯑꯩ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯦ꯫ ꯁꯦꯝꯗꯣꯛꯀꯦ ꯈꯜꯂꯕꯁꯨ ꯉꯝꯖꯗ꯭ꯔꯦ꯫ ꯕꯕꯥ ꯍꯣꯏ, ꯏꯃꯥ ꯍꯣꯏ, ꯗꯗꯥ ꯍꯣꯏꯅ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯋꯥꯖꯩ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯈꯪꯅ ꯁꯦꯝꯗꯣꯛꯄ ꯉꯝꯖꯗꯦ ꯕꯕꯥ꯫ ꯑꯩꯁꯨ ꯐꯠꯇ꯭ꯔꯕ ꯂꯝꯕꯤꯁꯤꯗꯒꯤ ꯅꯥꯊꯩꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯕꯕꯥ." ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯂꯦꯛꯁ ꯃꯄꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥ ꯆꯥꯎꯕꯤꯅ ꯆꯥꯛ ꯊꯤꯔꯤ꯫ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯅꯔꯦ꯫ ꯆꯥꯛ ꯆꯥꯕ ꯃꯌꯥꯏ ꯆꯜꯂꯛꯄꯗ ꯂꯝꯌꯥꯏꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯥꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯅꯤꯡꯊꯦꯝ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯀꯔꯤꯅꯣꯅꯦ ꯈꯟꯗꯨꯅ ꯂꯝꯌꯥꯏ ꯀꯥꯔꯣꯝꯗ ꯃꯉꯛ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯥꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯆꯥ ꯑꯍꯟ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯅꯣꯅꯦ ꯃꯈꯣꯟꯗꯨꯕꯣ? ꯀꯔꯤꯁꯨ ꯇꯥꯕꯗꯤ ꯎꯗꯦꯗ꯫ ꯃꯄꯥꯟꯗꯒ ꯑꯣꯏꯔꯖꯥꯠꯂꯥ?"
ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯀꯦ ꯇꯧꯏ ꯃꯗꯨꯗ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯆꯥꯛꯁꯤ ꯍꯥꯟꯅ ꯆꯥꯔꯈꯣ ꯂꯥꯛꯑꯣ ꯀꯣꯟꯅ ꯌꯦꯡꯂꯁꯤ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯦ ꯆꯥꯎꯕꯤ ꯀꯣꯟ ꯐꯦꯡꯕ ꯊꯣꯛꯄꯁꯨ ꯍꯥꯏꯔꯞꯇꯤ ꯀꯤꯖꯩ ꯑꯃꯨꯛꯁꯨ ꯍꯦꯔꯥ ꯍꯥꯏꯗꯨꯅ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯒ ꯀꯣꯟ ꯐꯦꯡꯕ ꯍꯧꯈ꯭ꯔꯦ ꯇꯟꯖꯥꯗꯨꯃꯛꯇꯅꯤ ꯆꯥꯎꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯐꯤꯒꯨꯝꯕ ꯑꯃꯅ ꯍꯨꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯐꯥꯎꯔꯛꯄꯗꯨ ꯃꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯨꯏ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯊꯣꯛꯇꯅ ꯆꯞ ꯇꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯕꯤꯗꯤ ꯀꯤꯕꯅ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯃꯤꯠꯇ ꯄꯤꯒꯤ ꯏꯔꯥ ꯆꯦꯟ ꯃꯍꯥꯛ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯕꯁꯨ ꯉꯝꯗ ꯖꯦꯅꯈꯥꯗꯒꯤ ꯀꯣꯏꯔꯒ ꯃꯪꯒꯣꯜꯂꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯦꯝꯒ ꯃꯆꯥ ꯑꯍꯟꯒꯅ ꯆꯥꯎꯕꯤ ꯆꯦꯜꯂꯛꯄ ꯎꯕꯗ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯆꯥꯎꯕꯤ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯕꯤꯕꯨ ꯐꯥꯊꯕꯤꯔꯛꯏ ꯅꯤꯡꯊꯦꯝꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯀꯔꯤ ꯊꯦꯡꯅꯔꯛꯂꯦ ꯑꯦꯂꯦꯛꯁꯁꯨ ꯇꯧꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯌꯥꯝꯕꯅ ꯃꯃꯥꯕꯨ ꯀꯣꯜꯂꯒ ꯃꯪꯒꯣꯜꯗ ꯃꯄꯥꯅ ꯂꯋꯥꯏꯗ ꯏꯁꯤꯡ ꯊꯥꯕꯤꯔꯤꯕꯗꯨ ꯎꯔꯦ ꯑꯦꯂꯦꯛꯁꯅ ꯕꯥ ꯀꯩꯗꯧꯔꯒꯦ ꯃꯃꯥꯁꯦ ꯅꯤꯡꯊꯦꯝꯅ ꯃꯃꯥꯁꯦ ꯀꯔꯤ ꯊꯦꯡꯅꯔꯕꯅꯣ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯤꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯞꯊꯧ ꯇꯞꯊꯧ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇ ꯍꯣꯜꯂꯨꯁꯦ ꯆꯥꯎꯕꯤꯁꯨ ꯈꯔ ꯄꯥꯈꯠꯄ ꯐꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯖꯦꯅꯈꯥꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯏꯃꯨꯡꯗ ꯑꯉꯥꯡ ꯑꯃ ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯄꯒꯤ ꯀꯤꯔꯕ ꯃꯈꯣꯟ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯉꯥꯡ ꯑꯃꯅ ꯀꯞꯇꯨꯅ ꯂꯝꯌꯥꯏ ꯀꯥꯗꯨꯗ ꯐꯝꯕꯒꯤ ꯃꯃꯤ ꯑꯗꯨ ꯉꯁꯤꯗꯤ ꯃꯃꯤꯠ ꯃꯛꯅ ꯎꯔꯦ ꯅꯤꯡꯊꯦꯝ ꯃꯃꯥꯏꯁꯨ ꯅꯣꯡꯈꯠꯂꯛꯇꯦ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯀꯞꯂꯤꯕꯅꯤ ꯑꯉꯥꯡ ꯑꯗꯨ ꯆꯥꯎꯕꯤ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯃꯆꯥ ꯑꯍꯟꯒ ꯃꯣꯏ ꯑꯍꯨꯝꯗꯨ ꯇꯞꯅ ꯅꯤꯡꯊꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯈꯣꯏꯅ ꯀꯥꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯨ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯆꯥꯎꯕꯤꯗꯤ ꯀꯞꯇꯦꯗ ꯈꯥꯛꯂꯤ ꯇꯧꯔꯛꯂꯤꯕ ꯑꯀꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯅꯤꯡꯊꯦꯝꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯑꯁꯨꯝꯃꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯆꯥꯆꯥ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯁꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯄꯥ ꯌꯨꯝꯁꯤꯒꯤ ꯃꯔꯝꯗ ꯌꯦꯡꯊꯣꯛꯅꯕ ꯈꯪ ꯍꯩꯔꯕ ꯃꯥꯏꯕ ꯑꯃ ꯊꯤꯔꯨꯔꯒꯦ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯤꯕꯗꯤ ꯀꯤꯔꯦ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯂꯥꯏ ꯐꯠꯇꯕꯅ ꯇꯝꯅꯕꯁꯦ ꯀꯤꯕ ꯄꯣꯛꯂꯤꯈꯩ ꯍꯦꯟꯅ ꯇꯝꯅꯕ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯇꯞꯅ ꯇꯞꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯝꯅꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯏ ꯑꯍꯤꯡꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯑꯦꯂꯦꯛꯁꯀꯤ ꯃꯃꯤꯡ ꯀꯧꯔꯗꯨꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯦꯂꯦꯛꯁꯅ ꯐꯃꯨꯡꯗꯒꯤ ꯇꯥꯔꯛꯈꯤ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛ ꯑꯁꯦꯡꯕꯃꯛꯀꯤ ꯃꯥꯒꯤ ꯃꯤꯡ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯁꯤꯜꯂꯨꯔꯒꯦꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯑꯉꯥꯡ ꯑꯃꯒ ꯃꯃꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯃꯥꯒꯤ ꯀꯥꯡꯈꯗꯒꯤ ꯁꯨꯝ ꯁꯨꯝ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯦꯂꯦꯛꯁꯇꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯃꯍꯥꯛ ꯀꯤꯕꯗꯒꯤ ꯐꯃꯨꯡꯗꯨꯗꯒꯤ ꯃꯆꯤ ꯑꯃꯐꯥꯎ ꯂꯦꯡꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯨꯝꯕꯤꯕꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯃ ꯑꯃꯨꯛꯁꯨ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯦꯂꯦꯛꯁꯇꯤ ꯑꯍꯤꯡꯗꯨꯃ ꯃꯥ ꯃꯁꯥꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯀꯤꯕꯅ ꯇꯥꯔꯛꯂꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯗꯨ ꯌꯥꯝꯅ ꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗꯅꯤ ꯑꯦꯂꯦꯛꯁ ꯀꯤꯕꯅ ꯃꯃꯥꯏ ꯑꯗꯨ ꯕ꯭ꯂꯦꯡꯀꯦꯠ ꯇꯨꯅ ꯈꯨꯝꯖꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯥꯎꯔꯨꯔꯒ ꯃꯉꯣꯜꯗ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯦꯝꯅꯦ ꯃꯆꯥ ꯑꯍꯟꯒ ꯇꯧꯔꯒ ꯑꯦꯂꯦꯛꯁꯄꯨ ꯁꯦꯟꯇꯔ ꯑꯃꯗ ꯊꯤꯟꯕ ꯆꯠꯂꯝꯃꯤ ꯑꯦꯂꯦꯛꯁꯄꯨ ꯁꯦꯟꯇꯔꯗꯨꯗ ꯊꯝꯂꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯤꯡꯊꯦꯝꯅ ꯃꯆꯥ ꯑꯍꯟꯗ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯣꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯂꯣꯟꯅꯕ ꯃꯥꯃ ꯃꯣꯗꯨꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯕ ꯃꯣꯗꯨꯕꯨ ꯎꯅꯕ ꯂꯥꯛꯏ ꯅꯤꯡꯊꯦꯝꯅ ꯃꯥꯏꯕ ꯃꯣꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯣꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯤꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤꯗꯤ ꯌꯦꯡꯁꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩ ꯂꯥꯛꯑꯒ ꯌꯦꯡꯂꯒ ꯂꯣꯏꯔꯦꯗ ꯏꯕꯥꯏ ꯅꯁꯦꯟꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤ ꯅꯁꯦꯟꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯌꯨꯝꯗꯨꯗ ꯆꯠꯂꯨꯔꯁꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯄꯤꯌꯨ ꯏꯕꯥꯏ ꯃꯥꯏꯕ ꯃꯣꯗꯨꯁꯨ ꯑꯗꯨꯅ ꯐꯔꯅꯤ ꯐꯠꯇꯕ ꯊꯕꯛꯇꯤ ꯊꯤꯟꯊꯕ ꯀꯥꯟꯅꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯥꯎꯕꯤ ꯌꯨꯝꯗꯨꯗ ꯃꯊꯟꯇ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯁꯨ 12 ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯦ ꯆꯥꯎꯕꯤ ꯀꯤꯕꯗꯒꯤ ꯃꯪꯒꯣꯜꯗ ꯑꯁꯨꯝ ꯐꯝꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯑꯗꯨꯒ
Mana thongalomda yenglubada yumthangnana leiriba hanubi adu leptuna mabu yengduna leirami aduga chaubina ubadagi ima kadai chapirubano sum lengthorapro ima changbiro imungda mangol sida ngatang phambiyo ima chaubina hanubi aduda adumna hairubadagi hanubi adu karisu hairamda amuk chatkre chaubidi kaidoraba jano khanduna amuk phamduna leiri tanja aduda yumgi oithangba nakalda hauriba thaibong pambi adu nungsitna kanna humbada thaibong pambi dugi masasing adu kanna hai humbagi mawong ama chaubina uri haifetani yengkhalubadadi chaubidi swai laukre tawramliba mataw adu ubada thaibong pambi gi masa amada nupi miyai chalabi amaga angang nupa macha amagana tongduna nok mangonda yengduna leirami chaubi pakhatpaga kijabaga pulladuna mamaidu phatlei thoraklaga thongalomda prap chenthorei ningthem hoisu yum yorei moina yorokpa matamda chaubina thonganda leptuna leirambadu ubda kaidoraba janno khanjei imungda leitabi thongalda leptuna ipa pakhana leblibasibu ubada maiba modu yorokpa ubada chaubi pukning khara penthokchei tachau su yaubirakpa yam nungaijare nachanna tachauga unaningba kuirabani maiba modusu ibung lae lao kaisu nungsa thirurno asigumba ama thokle hairagadi ibungbu nahanna ningsinglakpa yadro noibu asi hairaga thongan kansilakpada maiba modu sahum amadi faure kanagumbi nupi amana mabu yeknabadongna yengibado maiba modubu changhaningdabagi mityeng pumba maiba moduna loina uba phangi aduga yamna hainadaba mihing manam adu hek nambada modu hainadaba fawi adubu mahak masana phatharaga changai mongolda fak ama tharaga famle aduga hairai imung ase phattaba asiba thawai anina koichat chattuna leire masi laitainadaba yararoi natrabadi imung sida leiriba nakhoida phattaba oigadawri chaubi chalo tukane kendanga hei manam naiba lei manam naiba kharagane cheng kharaga puro chaubi su kaichen chenduna polam sing adu langduna pire aduga maiba moduna tawribadu mitkuptana yengduna lei maiba moduna adumna lai khoiramba tawrakpada yumgi akoibada nungsit kanna sitba horaki aduga nupi amagi tengtha ba kappagi khonjelsu taraki matawduda maiba moduna hairaki aina laigi thoram pangthoklingai nakhoi kana amata wa ngangba yade ko asi hairaga laigi thoram adu makha amuk hokre adumna leiringai duda angang nupa macha amana imung lomdagi karemnana nokpagi khonjel aduga laknabagumna tawba mawong kaya tawrakhi laigi thoram loiraga maibana hairakhi nakhoi gise laitainabadi loirabani amuk makha tana aki akhang thoklabadi aibo amuk kaura uko ngasigidi kaisu thoidokpa tawra aroi asi hairaga ningthemda amuk onchilei ningthem aibo amuk yum phawba thillaro lao aisu amuk hannaba tawrage ngasigidi matamsu thengkre mathang amuk thoklaklabadi sigumbase amuk nang ibaida adum hairauko chaubina dakhina puthoraktuna kachai yami yamde thidana maiba modusu machanna katpadu lawsilli asum tawdana numittuma hokre nongmanini leiraga amuk tamnaba horagle handakti hanadagi hena sathiba hengalai ningthemga chaubigana laining thokada leibani ayambana tamnaribasi ka asiga alex ki ka asidana henna tamnaba heli alexu yumda leitrabanina magi kadu chaubi nungtigi sit sengba tawbirami chaubina kadu phawraga chatpada chokri aduda mi ama phamduna leibagi mami ama urure phamlibadu angang machani madu ubada chaubina ipa pakhatna lembabu kaurakhi lembasu mamana kauribadu taraduna yenglubada angang macha ama makoksu ipai paiba karigumba amana thomjinkhiba yasinkhibadongna paiba nupa macha ama chokri aduda phamduna leibadu ure matau aduda kagi mai adu phat launa lembana thangali matamdudadi angang adu amuk leiramdre chaubiga macha ahanga aduga yengnaraga lei
ꯃꯈꯣꯏꯁꯨ ꯀꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯥꯡꯕꯗ ꯇꯥꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯁꯨ ꯆꯥꯎꯕꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯗꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯊꯕꯛ ꯁꯨꯔꯨꯕ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯒ ꯃꯈꯣꯏ ꯐꯃꯨꯡꯗ ꯆꯪꯅꯔꯦ ꯂꯦꯝꯕꯁꯨ ꯐꯃꯨꯡꯗ ꯍꯤꯞꯊꯈ꯭ꯔꯦ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯐꯣꯟ ꯌꯦꯡꯂꯝꯂꯒ ꯇꯨꯝꯊꯈꯤꯕ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯪꯗ ꯃꯪꯂꯥꯛꯅꯕꯗꯧꯅꯁꯨ ꯇꯧꯕ ꯇꯥꯏꯕꯪꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯅ ꯇꯧ ꯃꯍꯥꯛꯀꯤ ꯐꯃꯥꯡꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯐꯝꯗꯨꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯃꯪꯂꯥꯜ ꯑꯣꯏꯔꯒꯁꯨ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯉꯥꯡ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯗꯤ ꯃꯈꯣꯡꯁꯨ ꯃꯈꯨꯠꯁꯨ ꯂꯦꯡꯕ ꯑꯃꯠꯇ ꯉꯝꯂꯝꯗꯦ ꯑꯉꯥꯡ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯑꯒ ꯃꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯂꯤ ꯃꯍꯥꯛ ꯐꯅ ꯀꯟꯅ ꯂꯥꯎꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯍꯥꯛ ꯍꯧꯒꯠꯄ ꯉꯝꯂꯝꯂꯦ ꯃꯇꯝꯗꯨꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡꯗꯨꯃ ꯇꯨꯝꯊꯕ ꯌꯥꯗꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯔꯝꯈꯤ ꯑꯃꯔꯣꯝꯗ ꯆꯥꯎꯕꯤꯅ ꯀꯝꯗꯧꯔꯤ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯝꯂꯛꯈꯤ ꯑꯗꯨꯒ ꯅꯀꯣꯡꯗ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯈꯣ ꯍꯥꯏꯅ ꯅꯁꯣꯟꯅꯅ ꯃꯥꯕꯨ ꯀꯧꯔꯛꯄꯒꯨꯝ ꯇꯧꯔꯤ ꯆꯥꯎꯕꯤ ꯃꯪꯂꯥꯜꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯕු ꯃꯈꯨꯠ ꯁꯝꯂꯒ ꯁꯨꯝ ꯑꯁꯥꯡꯕ ꯂꯝꯕꯦꯜ ꯑꯃꯗ ꯑꯁꯨꯝ ꯄꯨꯔꯤ ꯑꯗꯨꯒ ꯑꯉꯧꯕ ꯐꯤ ꯉꯥꯛꯇ ꯌꯥꯟꯕ ꯃꯐꯝ ꯑꯃꯗ ꯃꯥꯕꯨ ꯑꯁꯨꯝ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯆꯥꯎꯕꯤꯗꯣ ꯆꯠꯂꯝꯕꯗꯒꯤ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯝꯃꯤ ꯃꯉꯛꯇꯣ ꯈꯖꯤꯛꯇꯪ ꯍꯥꯏꯒꯠꯂꯒ ꯌꯦꯡꯂꯨꯕꯗ ꯆꯥꯎꯕꯤ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯍꯛꯆꯥꯡ ꯑꯃꯅ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯕꯤꯅ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯇꯝꯗꯨꯗ ꯂꯥꯎꯔꯛꯄꯗꯨꯗꯒꯤ ꯅꯤꯡꯊꯦꯝꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ ꯃꯗꯨꯗ ꯆꯥꯎꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯦ ꯆꯥꯎꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯃꯪꯗ ꯀꯔꯤ ꯀꯔꯤ ꯎꯔꯨꯔꯒꯦ ꯅꯪꯕꯨ ꯆꯥꯎꯕꯤꯅ ꯇꯍꯥ ꯇꯍꯥ ꯈꯨꯝꯂꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯃꯪꯗ ꯍꯧꯖꯤꯛ ꯑꯩꯕꯨ ꯅꯨꯄꯤ ꯑꯃꯅ ꯈꯨꯗꯥꯡ ꯑꯁꯦ ꯄꯥꯏꯔꯒ ꯃꯐꯝ ꯑꯃꯗ ꯄꯨꯏ ꯑꯗꯨꯒ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯍꯛꯆꯥꯡ ꯑꯃ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯗꯤ ꯈꯪꯗꯨꯅ ꯂꯥꯎꯔꯨꯕꯅꯤ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯃꯀꯨ ꯃꯪꯅꯤꯁꯦ ꯌꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯑꯍꯤꯡꯗꯨꯃꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯗꯨꯅ ꯃꯪꯂꯥꯜꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯦ ꯆꯥꯎꯕꯤꯗꯤ ꯃꯀꯣꯛ ꯄꯨꯕ ꯉꯝꯗ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯂꯦꯝꯕꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨ ꯃꯄꯥꯗ ꯇꯝꯖꯩ ꯃꯄꯥꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯈꯜꯂꯨꯕꯗ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯃꯩꯆꯣꯟ ꯑꯗꯨ ꯅꯤꯡꯊꯦꯝ ꯍꯣꯏꯒꯤ ꯌꯨꯝꯗ ꯁꯣꯜꯂꯤ ꯆꯪꯉꯛꯏ ꯃꯥꯅ ꯂꯥꯛꯄꯗ ꯆꯥꯎꯕꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯔꯦ ꯃꯩꯆꯣꯟ ꯎꯕꯗ ꯆꯥꯎꯕꯤꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯏꯃꯥ ꯂꯦꯡꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯒ ꯍꯧꯒꯠꯂꯝꯃꯤ ꯃꯩꯆꯣꯟꯁꯨ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯒ ꯆꯥꯎꯕꯤꯒꯤ ꯅꯥꯀꯜꯗ ꯐꯝꯊꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯥꯎꯕꯤ ꯀꯩꯗꯧꯔꯦ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯑꯧ ꯏꯃꯥ ꯏꯁꯥꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯀꯣꯛꯁꯦ ꯂꯨꯝꯕꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯁꯨꯝ ꯇꯨꯝꯁꯤꯜꯂꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯦꯜꯂꯛꯑꯅꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯁꯤꯗ ꯐꯝꯂꯝꯂꯤꯕꯁꯤꯅꯤ ꯏꯃꯥ ꯃꯩꯆꯣꯜꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯏꯃꯥ ꯅꯉꯣꯟꯗ ꯀꯨꯏꯅ ꯐꯨꯝꯗꯨꯅ ꯂꯥꯛꯂꯕ ꯅꯣꯏꯅ ꯆꯟꯕ ꯉꯝꯗ꯭ꯔꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯏꯃꯥ ꯐꯣꯡꯂꯒꯦ ꯈꯟꯅ ꯂꯥꯛꯂꯕꯅꯤ ꯆꯥꯎꯕꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯈ꯭ꯔꯦ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯇꯦ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩ ꯍꯥꯏꯔꯛꯂꯣ ꯇꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯥꯎꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯂꯦꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯃꯪꯒꯣꯜꯗ ꯐꯝꯊꯔꯛꯏ ꯃꯩꯆꯣꯟꯅ ꯇꯞꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯦ ꯅꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯁꯤ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯐꯝꯅꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 7ꯀꯤ ꯃꯃꯥꯡꯗ ꯌꯨꯝꯐꯝ ꯑꯁꯤ ꯃꯣꯏꯅ ꯂꯩꯔꯝꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯕꯅ ꯃꯍꯥꯛ ꯍꯔꯥꯎꯅ ꯂꯩꯖꯕ ꯉꯝꯂꯝꯗꯦꯗꯣ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯂꯒ ꯑꯣꯠꯄ ꯅꯩꯕ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯅꯕ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯑꯗꯨꯒ
Ichanupi aduna macha udriba asi kari asoiba leirabano haiduna yengthoknaba tawrabasu iyanupa aduna yaramde. Yengthoklabadi ichanupido asumna fattaba amadi oiramloi. Imasune khara phagadra haiduna maibi afaba mayam ama tanarami. Matamduda mamitta macha amabu ujarabadi khanduna tawhaidaba thabak thidana aikhoi ani changna hotnarami. Maduna maram oiraga ichanupido fattaba laitin sanabada mai onsinba haurakhi. Kona thangda ichanupido mirole madu tabada aidi haraubana loiki. Madugadi henna fattaba olakhi. Taibang mangphaungna driba angang ado puknungda sina lerami. Madudagi ichanupido imung asida noigi awang thangba ka asida thauri yanduna leirambani. Asi hairaga ahan oirabi maichon adu mitluda ira chelakhi aduga amu wari makha tarakhi. Ichanupina taibang pan thadokhraba matung magi thawai mirena yum asidagi chatlo haiba yaramdre. Matamdudasu iyanupado gyan tarakadra hairaga hena yugi ipakta tawba haurakhi. Mahakna mafam ase senaba ngamlaktabadagi yumfam ase imada sinaramaga mahak hauji kadaida leikhrabano imasu khangde. Madudagi yumfam ase imana senadunata laklabani. Matam khara leiraga noina ingkhol asi leirage harakpada aina ayabado pikibani ichasa. Haujikti ichanupi amadi isunupa anigi thawaina ingna chikna leiba ngamnaba magi apam amatang tawbiraga yum asidagi makhoibu lairamlenda leikhinaba hotnaminarasido. Noisu yumfam asida leibadagi awaba kaya nangle aduna imana hairibase nakhoisu soidana yarakanina khalido. Wari mayamse taraba matung ningthemna hairai. Ima aikhoina wari se tabada nungaite. Phare makhoigi thawaina ingna chikna leirunaba aikhoi punna hotnaminarasi. Asum tawdana maiba ahiba ama tanaraga yumduda leiriba thawai ani adubu lairamlenda nungaina leinaba laitin khoiram thoklammi. Thawai ani adu lai phatibi ama macha ani saraga leikaigi mangda mathau mangam chapchana pangthokpirammi. Lai phatibi aduda mai chakpa hek horakpaga yumda mama macha anina kanna kappa mai chakpagi khangba ngamdaba matawda khangba yamna wana kaplammi. Yumduda lehoriba moi mayamdi kibana loirami adubu kirabasu ngasina moigi mathau mangam losilani khalubada pukning phatharaga akiba adu khangjarami. Mataw asumna lai fidibi adu poloiraba matungdagidi imung aduda makha tana thokhaidaba thodok thokhidre. Alexu centerdagi gyan fana taraga yumda halakki. Amuk hanna mangluraba ningthemgi imungi harau nungaiba ado haujikti tapna amuk hanjinba haurakki. Wari asi matang asida loisinjarage. Wari asi pathokjarakpa matamda soikiba lankiba yaurubasu tabiriba singna pukchen chawna ngakpiyu haina aigi maikaidagisu mayamgi mafamda ikut ani lona duna hajari